Kurumzari, ngasi Wall Stroke digi nimit asida aihak Dr. Rahul Oinam, Consultant Neurologist, Shija Hospital na miyam gi mafam da pautam khara thamzari. Stroke haibase medical emergency mani aduna miyam na stroke ki symptom asi khangbina naba pauta khara pijari. Stroke ki symptom di yam thuna abruptly horakani aduga oibiya ba symptom se hakchang tangkhai ma paralyzed toba haibidi sondhaba sidaba natragana balance puba ngamdaba chatpa ngamdaba natragana mai tangkhai ma sondharakpa wangang ma leiton sengaktaba natraga wangang ba ngamdaba lon tholaktaba sumaina symptom asi tawgali karigumba kanagumba ma yumda imungda natraga yumthangnabada stroke ama tawi haina chingnaragadi athuba matamda matam karimta manghandabida achauba hospital tertiary hospital natraga stroke ready hoiba hospital amada pukhatpiu kariguma matam chana hospital pukhatpiragadi stroke mayam amadi hi langthana bahida makapaga natraga mechanical thrombectomy hena procedure ama tawraga stroke ki symptom asi reverse tobangami stroke ke mayoktalan thingnabada khwaidagi maru oiba step ti prevention asini aduna aikoina healthy lifestyle healthy diet tobacco consumption tel thadokpiba si singna khwaidagi maru oiba step oigani akoi mayam mating pangnaraga stroke tagi ngakthoknaba hotnasi khurumjari